Enat Yokhtapa Luptin Manipur na Kha Potshangbam Maning Community Hall da Baal Uwdo Amadi Kha Potshangbam MEIRA PAIBI KHUTSAMNARAGA APUNBA MEEPHAM ama PANGTHOKHRE Hariba MEEPHAM aduda hauzik Meitei Khunai pokpadagi siva fawbada sungsoi soidana pangthokliba thoram pareng sing asida Hana chatnaramdaba ahenba kaya ama hapsinnarakuna khunai asigi saktamda maring barangba ohelliba asi thingnaba punna waref lominnaki waref singaduda Luhongbada ke kakpa kudop sinaba fizang paisa changna khanba luhongba sorat na chingbada babok mamai tabada athingba thamba kanagumbana tawramlabadi wakhal taminna ba natroga fine thihanba na chingba waref sing loki